Imis TV meeting tabiri basingbu ahan ba maktada taramna okche bagalunena nomaitheng kunte soina khurumjari maraki pau miyam da pizari cervical cancer asi nupi oibi singda naba cancer makhal asi India da anishuba cancer makhal ama oiri haina Trebi Hospital and Research Institute ki managing director kam chairman RK Bikramjit dokre wafam asingasi World Cancer Day singani kunmariga mailenena ngol lai manai da leiba Trebi Hospital and Research Institute ta Close the Care Gave Everyone Deserves Access to Cancer Care haiba theme da pangthokpa thormaduga mailena fongdokhibani Bikramjit na hai aikhogi wakhal da cancer narabadi aikhogi punsi asi kanba ngamlaroi haina khanba asi aranba wakhalni matam chana layeng labadi cancer haiba laina asi dagi kanba ngami early stage oirabadi surgery macha ama tawraga kanba ngami second stage dagi hauraga chemotherapy tawduna layeng bangamli cervical cancer haiba laina makhal asi mioi ahumgi manungda mioi anidi kanba ngami ngalingai matamdadi early stage da khangba ngamlami amadi mipung khudingda cancer asi matau karamna cure tawba ngamgani hainabagi awareness pangthokuna cancer free oiba lamdam ama ohenbagi pandam thamni haina so fongdokki yenga bujana ma cure tawba ngamne habsi mayam taba bawkidani cervical cancer ji chahi tarakun mamangda an amana yam advance oina thengarame Basically, early detection, pacemaker gumba tawrina na mana precancerous gumba, ade early stage ta detect tawra stage 1 di operation surgery latang tawra ga tumki wala. So stage 2, 1B, 2 dai stage 4A oxidi chemotherapy and radiotherapy main radiation da chemotherapy mati ma habaga chemo radiation hai. Sisina adum bagi mi ahum ni manung da ani di dum kan bangam. Yam tang na sandokiba एक थेंग नबदा यम स्प्रेड अवे स्टेज 4B सी यम तांग न थेंग ने अना मनदी क्योर रेट की सम वांग हाना का हैना रो Thoramaduga mailena free cervical cancer screening camp amasu pangthokhi amadi cancer na naraba mioi singda awareness so pangthokhibaga lonena Trebi Hospital asi multi speciality hospital oibada natana cancer na naraba mioi singda ahenba pukning Changduna lying chathari Manipur lenga ki CMHT amadi PMJAY gi card paiba mioi lising amagi mathakta treatment tawbada natana mioi humfuma panda cancer gi oiba surgery tawkre amadi janiga humfutra nipana general surgery tawkre lising ani henbana chemotherapy mapung phana pangthokre All Manipur Recognized Private Schools Welfare Association na Singhania Education Service Limited kapun khusyam naraga NEP gi matangda nongmugi oiba conclave program pangthokre Hotel Imphal gi Sangai Hall da pangthokhiba thoromadu Board of Secondary Education Manipur gi Secretary Dr. S Mangijau All Manipur Recognized Private School Welfare Association President Dorian Khanganba Singhania Education Service Limited ki Chief Academic Officer Raymond Fernandez All Manipur Recognized Private School Welfare Association ki advisor Namoijam Tomba yauna education gi lamda khang hairaba oja amadi maru oiba mioi kya na saruk yakhi thormaduda NEP gi makhada yauriba holistic development critical thinking amadi technology gi manung channa audio visual class ki matangda lecture session yauna interactive session sing chathaki amadi transformative power of technology in education haiba hiramda panel discussion amasho pangthokhi Manipur da thokliba irang asi India na shillaga thokhanba nate Kanglup ani gi marakta sanaraga thokhanba irang ni haina amuko gi president Fairojam Nandoluwang na fongdokre wafam asi ngasi All Manipur Maitai Pangal Club organization Ampako gi konmathoi shuba mapoko mon thoram ama JN Manipur Dance Academy da pangthokhiba duga mailena na fongdokhibani thoram aduda Ampako gi working president Yumkhaibam Hayatur Rahman amuko gi president Fairojam Nandoluwang Federation of Madrasa Manipur General Secretary Janab Alhas Mufti Salatur Rahman Moinam All Manipur Women Voluntary Association Amobagi President Yumkhaibam Kunjarani Porelei Merol Mera Paibi Apanba Manipur Vice President RK Leibak Tombi Ketrigau Apanba Nupinlup ki President Ima Janona Mathangsina Tharomgi athoiba mithungyan sing oina saruk yaki Nandoluwang na hai Manipur da thokliba irang asi Government of India gi achoba maitiba mani
Haitabagi Kudamni, Malim Gitongan Tongan Bat Lebakaya, Mamanga, India Prime Minister Nakoin Chatuna, Tabakaya, Taurabasu, India State Amo Oiba, Manipur the Tokliba Irangasi, Tamapan Helak Laba Paubada, Lushin Bangam Dabasina, Lengak Haitabani, Hibasi, Mayaksing Atakle. Tokliba Irangasiki Matanga, Yum the Fomduna Lanting Nadiba, Muisingi, Asoiba Yingduna, Kamin. Bagi tabak asi toklasi isa isana lan phamda changduna asoiba sem doklasi apun bagi saktam kaidna ba pamda ba thodok thokna ba hotna minasi loinana Indiana citizenship amendment pass tawkiba asi igi khongol mari mata khomjin ba oidabasu Manipur gi oinadi igi mari changlak kadaba leite masagi mari mata sing magi lamdamda thambiyu migi mafamda thamjinna ba hotna biganu tongan ba mafam kaya dagi mioi kaya changsilakpana Mitopna masing helaba lamdam ama oire ek asina Manipuri mafamda konchindana ba hotnabada miyamna su mateng pangbiyu apunbagi kholaw lawminasi haina su fongdoki mitop chingna changthilakna mitop chingna yamthilakna masing yamthilakpi mi paibale mafam mamoi ribnina yamna khudung thiringai wai maduna Bharat Sarkarna Citizenship Amendment Act sigi matungina mapalam di sang kadumi singse Manipur da sanghal lakna ba Manipur gi wendi machi sangba yar wa ha ba thing ba thambiyo aduga masi thambina basu Manipur miyam khumna akoi khongjang chaminasi akoi yo hominasi natragadi akoi gi tungi Manipur lehoroi akoi yelomi gi kangkhul mutkini ha ba wafam simasu thamjari Nakal Amulomda Tharomaduda Saru Yarduna Ampako gi work president Yumkhaibam Hayatur Rahman na fongdorakpada Manipur da thokliba irang asina hiram khuding da chauna akaiba pire irang asi loshina ba hotna bada central government amadi Manipur government gi miyamna matau karamna warishin purakadawribano thokliba irang asi gi warishin asi politics na oigadawribra paliba government asi miyam gi safe oire khankhibani adubu chahi farakadawriba irang asi matau karamna loshingani irang asina tungi yumbi oirakadawriba nahasingbu karamba maikaida pugadawri irang asi gi Chainadi relief camp talariba miyamna hena fangli pandam amaga lonina lan changsilakliba miyosingna pari puri gi liklem kaidna ba khongjang adu khongthang ama handoktuna apunbagi saktam kaidna ba hotna biu athuba matamda hanagum tangdu laitaba lamdam ama halakpa oidasanu matung tarakpa kayadasu awa ana taraba miyoy kayagi mateng pangkigani hainasu fongdoki ipa ipusingna awa ana taraba matamda hangnaraga saruk yaminarambado matung tarakpa sidasu hanagi ipa ipusingge linklamdu kaidana punna hingminnaba punna waminnaba punna nungsi sanana pesoina laiminaraga punna mak awaba khudingmak puminnaraga hingminnabagi punsi mareldo amuk hanna lakpo oirasnu haidana All Manipur Accredited Social Health Activist Asha Worker Union gi General Body Meeting na khankiba executive members sing natana union asigi ming sijinaduna Asha Worker amatana karigumba thabak thorom amata tawba yari haina khangalakli Manipur Press Club ta pangthopa pawnifam amada nauna khankraba union asigi secretary Paunam Asarani Nahai Asha Worker Union gi nauna khalaba executive members singi anishuba mifam ama ngasi Manipur Press Club ta pangthopa galuna mifam masina warep ahum laure ahanba warepta union asigi nauna khalaba executive member natana kanagumba Asha Worker amatana union asigi ming sijinaduna thabak tharom tawbada athingba thamba Asaga mai leinaba department singda nauna khalaba executive body sing asi natana amadi nauna semdoklaba union asigi letterhead amasung sil tamak chanabaga loinana hanagi letterhead adu Chatnadaba loinana RK Premabati Jibonlata amadi AK Thoibi union asigi from amata pairoi haina amata oina yanaki maram asina haukiba chahi lisingani kulhumdo December kumapanda form kiba general body meeting na laukiba warep adugi mathakta ngasi anishuba oina form kiba mifamna larokliba warep sing asi chatnaba hauragani fongdoki वही एक एथीडियासी अखोगी फंदगी यूनियन फंदगी लथुक जरे कोई मयामना अदुगा मसीगी मतुंग अखोई जीबी मीटिंग खंदना फंखिबा पनोगी दिसंबर की डेट 20 का 9 2023 की मसीदा फंखिबा जीबी मीटिंग दा ताखिबा एग्जीक्यूटिव मेंबर सिंगना अखोगी फमकान सनबा वारे खुदिमा अखोई असासिंगना लोरपा वारे सनबा नतना अतोपा सिगिया एग्जीक्यूटिव मेंबर सिंग नतबा अतोपा न तोरपा डिमांड खुदिनता अखोइना बिजनेस लोबी गनु ngarang tang
ahumgi ayupung tara makhairom tabada saitun awang lekaidagi moijing mayum Hakimuddinbu sakhangdaba miyoi phone gi khuthangda si haina kauraga fajin kiba thawong yaningde maram aduna ngasi nungthil pung mari fawbagi manungda miyoi asi thadok piraktaba taragadi pung mari gi matungdagi di kwaktada matam kaktna ban tawragani haina JAC against the abduction of MD Hakimuddin gi co-convener Jia Khan phundri mayumna phongdorakli Hakimuddin fakibagi mayokta semkiba JAC na sinduna ngasi kwaktagi public ground da pangthokiba paw mifam amada co-convener Jia Khan na makhata na haikibada hariba miyoi asi social worker oina mayamgi eitalaira kayada mating pangduna lakliba miyoi ni miyoi asi maral leremloi haibasi kwaktagi miyamna khangi miyoi asi da puba thangba ngamloidaba potlum ama nansilakpa asi tawbiganu miyoi asi lakadawriba election da saiton kwakta Jila Parishad ki candidate oina puthokna balairiba miyoi ni maramaduna miyoi asibo condition amata yauduna thadok piraknaba miyam gi maikaidagi amadi JAC gi maikaidagi thamjari haiki Thabak thauram karigumba ama phawga pangthok sarwai karigumba pung mari phawbada hairiba phajin diriba lupsing amadi isilinau singna mahaki maral amadi mahaki sabsaba evidence haibi raktaba taragadi aikoi pung mari dagi matam kaktana kwakta to Imphal Susampur amadi kumbi saliba line khudingmak aikoi pan tawjaragani haibasi JAC ki maikai dagi hannana miyamda apil tawjari Pau Yufam Aduda Saruk Yakiba All Kwakta Youth Voluntary Organization Akibogi Secretary Hamid Cheshabamna Fongdorak Pada Ngarang MD Hakimuddin Fazin Kiva Asi Akivona condemn tawi Miyasina Maralayam Lagashu Kwakta Lariba CSO Singh Councillor Singh da Pau Amata Pirak Tabasi Laibak Tibani Kayarak Hanna Kwakta gi Missing Faraga Ransom Tanki Gadoribano Miyasi condition Amata Yauduna Atubada Tado Piro Mahaki Maral Kangan Biro Kariguma Miyasi Tadorak Taba Taragadi JAC na Changshila Khongjang khuding makta akibo na mapung fana sagot kani haiki maram ki damakta nova kauraga mi bu phajilaba matungda resam tan base akibo na hakchina lawi haiba thabuk sing asi makhata na tawbiganu loyang asi phariba hekim dil haiba nupa se mahangna han banate mamang dasu makhal khuding gi pochai puba sing phaba laikre phanayam na mara lerambo ore basu kokta da lerba CSO sing kokta gi leader singa Khanaraga Mahaki Maral adu sini haibadu CSO sing da kangan biyo aduga Mahaki punishment pifam thokpa do aikoi CSO sing yauna marandu pijage athubada mahak busata amata yaudana thadok piro karigumba thadoraktaba taragadi mahak phakriba sigi damakta semliba JAC na sangchilak khongjang khudingmakta All Kokta Youth Voluntary Organization na mapung phana sawatkani Nakal Amurumda Saiton Awang Lekaidagi Hakimuddin Moijing Mayum Sahinifu Apokpa Laikhidraba Rahimuddinbu Ngarang Sakhangdabasingna Fakibabu Yaningdaba Fongdoktuna Saiton Awang Lekai Ward number 3 da Leba Hakimuddin gi Yumgi Thongalda Mafamaduda Khundariba Maitei Pangal Kom Amadi Saiton Maira Paibis Singna Hauraktuna Athuba Matamda Hakimuddin Thado U Haina ngasi wakat mifam kre Miyamna Hakimuddin athuba matamda thadokpiu social worker fapa yaningdi haiba kholausuk lauki wakan mifam aduda Saruk Yakiba Rising Star Youth Club Saitun Awang Lekagi President Tamizur Khutheivamna Fongdokhibada Inaunupa Hakimuddinbu sakhangdaba miyosingna unasi haina kaubiraga puba thangba ngamloidaba potlum amanan biraga hojik phawba thadokpiraktaba asi imung manunggi minungsi yengbiraga thadokpiru haina fongdoraki Hakimuddin gi loinabi Moijing Mayum Ongbi Samina na hai maralaitaba mahaki mapuribabu imung manunggi apikpa masasingi khanbiraga nungsibiduna asoi angam yagduna thadokpiru hainasu thamoisokna media gi thongda paudam lakhi
ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯃꯨꯔꯧ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯥꯡꯗꯣꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯕꯨ ꯑꯣꯜ ꯃꯌꯥꯏ ꯂꯝꯕꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ 11 ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯕꯥꯗ, ꯇꯦꯂꯪꯒꯥꯅꯥꯗ ꯂꯩꯕ ꯒꯥꯆꯤꯕꯥꯎꯂꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 5ꯁꯨꯕ ꯅꯦꯁꯅꯦꯜ ꯃꯥꯁꯇꯔꯁ ꯑꯦꯊꯂꯦꯇꯤꯛꯁ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯔꯨꯛ ꯌꯥꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯃꯥꯁꯇꯔ ꯑꯦꯊꯂꯦꯠꯁꯤꯡ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤꯗꯃꯛ ꯉꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜꯒꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯦꯁꯤꯁꯇꯦꯟꯠ ꯇꯤꯝ ꯃꯦꯅꯦꯖꯔ ꯀꯕꯤꯔꯅ ꯍꯥꯏ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯒ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯟꯅꯔꯣꯏ ꯄꯨꯟꯅ 35ꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯑꯉꯟꯕꯒꯤ ꯑꯣꯏꯅ ꯁꯥꯟꯅꯔꯣꯏ 38 ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯊꯦꯡꯕꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯥꯟꯅꯔꯣꯏꯁꯤꯡ ꯀꯣꯜꯀꯇꯥꯗ ꯄꯨꯜꯂꯒ ꯉꯁꯤ ꯑꯍꯤꯡ ꯀꯣꯜꯀꯇꯥꯗ ꯑꯍꯤꯡ ꯂꯦꯜꯂꯕ ꯃꯇꯨꯡ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤꯗꯃꯛ ꯍꯌꯦꯡ ꯇ꯭ꯔꯦꯟꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯄꯨꯟꯅ ꯏꯚꯦꯟꯠ 25ꯗ ꯁꯥꯟꯅꯔꯣꯏ 85ꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯅꯨꯄꯥ ꯁꯥꯟꯅꯔꯣꯏ 19 ꯑꯃꯗꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏ 93 ꯌꯥꯎꯅ ꯑꯣꯐꯤꯁꯤꯌꯦꯜ 2 ꯑꯁꯤꯒꯤ ꯇꯤꯝ ꯃꯦꯅꯦꯖꯔ R.K. ꯆꯧꯔꯖꯤꯠ ꯑꯃꯗꯤ ꯇꯤꯝ ꯀꯣꯆ T. ꯗꯦꯕꯦꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯑꯣꯏꯔꯤ꯫ मी 85 चलिबा ऑफिशियल 5ने अदुगा ऑफिशियल 2 पुनसल 77 सि यावना कोई पुन्ना सगै सिला से इम्फाल से थादोय इवेंट 15 अदुगा निपा 19 अमसो नुपीना निफु तोरगने कोई हनके चलिबा केनो सेरा खोंसा सेरा सानागदबा सरुग यारगदबसे मरकी पाउ पिजबा मतंग असिदा लोसिनजरी मीटिंग ताबिरिबसिंबो अमुका हन्ना खुरुमजरी।